Hello guys, welcome back to my channel. ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯗ ꯂꯣꯀꯦꯜ ꯀꯣꯔꯟꯗꯣ ꯍꯣꯝꯃꯦꯗ ꯌꯨꯝꯗ ꯁꯦꯝꯕꯅꯦ ꯑꯁꯤ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯁꯤꯅ ꯆꯤꯀꯟ ꯅꯒꯦꯠꯁ ꯁꯤꯅ ꯑꯩꯈꯣꯏ ꯕꯦꯕꯤꯅ ꯁꯦꯝꯕꯤꯕ ꯁꯤꯅ ꯑꯩꯅ ꯁꯦꯝꯕ ꯃꯥꯅꯁꯨ ꯍꯦꯜꯞ ꯇꯧꯏ ꯔꯣꯃꯦꯟꯅꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯦꯀꯣ ꯑꯗꯨ ꯁꯤ ꯇꯦꯁ ꯇꯧꯔꯁꯦ ꯄꯥꯏꯔꯝꯃꯦ ꯁꯤꯗꯩ ꯂꯥꯝꯃ ꯑꯗꯨꯝ ꯆꯥꯎꯀꯣ ꯁꯤ ꯍꯥꯟꯅ ꯇꯦꯁꯇꯗꯤ ꯒꯣꯔꯣ ꯎꯪꯉꯦ ꯆꯤꯌꯔꯁ ꯇꯧꯁꯤꯁꯦ ꯆꯤꯌꯔꯁ ꯆꯥꯔꯦ ꯍꯥꯎꯋꯦ ꯍꯥꯎꯕ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛ ꯌꯥꯕ꯭ꯔꯥ ꯃꯣꯖꯔꯦꯂꯥ ꯆꯤꯁ ꯕ꯭ꯂꯣꯛꯇꯣ ꯑꯗꯨ ꯐꯪꯗꯕꯒꯤ ꯀꯩꯅꯣ ꯄꯤꯖꯥ ꯆꯤꯁ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯆꯤꯡꯊꯣꯛꯇꯥꯔꯦ 좀 드셔보자. 모짜렐라 치즈. 와우. 진짜好吧好술을 빠져 제가 써보겠다 아 케첩 tay 케첩 시작 có cá ngâm cho bạn rồi bốc thay ra cheese này cheese
마치는 때 더. 진짜로? Không mà tapos lo yang doon ang may video sa matang sila doon sa mga atay kay doon matang adi tagat pa yabay matang pang taraga di Kaya nga din matang tarang na sa bahay. ba